Kangpokpi district nongmada changdaba yadraba polam sing pusilakpada athingba pibagi mayokta Committee on Travel Unity Code 2 gi banner makhada ngasi Kuki jo miyapna Kangpokpi district wakat khongjang changsinkhre Kuki jo gi khongjang loi singna gamgi fight tamna lakpada security force na tear gas cell kaya kaptuna tankhai khre Press na phangba pawmana hai khongjang loi sing aduna Talo longda pullaba matungda gamgi faida lairiba buffer zone tamna changsilakhi Khongjang loi sing adu makhata na laktanaba security force ki maikedagi cheksinwa thamke adom oinama khongjang loi sing adu na khamba yadana changsilakpadagi maikeyani gi marakta chauna muknaba adu thokibane khongjang loi sing adu na kangla tongbi tamna lakpada miya madu tan khaina bo honabada security force na tear gas cell amade smoke bomb kaya kapkhe Chauna muknaba thokhraba matung phawda khongjang loi kayana National Highway number 2 da phamjinduna leiraga Kangpokpi da nongmada changdaba yadaba polam sing pusilakpada athingba pibagi thawong adu yaningdaba phungdokhe Thawdo aduna maram oraga National Highway number 2 da lambi phawnaba yadana matam khara leikhe Thawdo aduga mari leinana Kotugi wangang loi NG Lun Kipgena hai Organization asina pochai puthok pusin tawbada ayet apan pihandanaba demand tawduna lakpane DC yauna police amadi CAPF ki mari leinaba authority singdasu demand sing adu yauba memorandum kaya pisin khrabani adubo ngasi phawbada masak thokpa thabak amata paikhatana leiriba se laibak thibane security force nasu thabak tawbada michang mikhai naidana thabak tawbiyo National Highway asida pochai pubada matam kaya gi mamangdagi ayet apan piduna lakpa asina maram oiraga miyamna chauna khudong chadaba mayoknare haikhe